Henry tadab saraga chatli adu mamangda but khara lepaga thalai adu ufda Yakrishan ga Johnny ga pakhatpana lore ngasidi aroibu numit oire ko aikoi ge Yakrishana Johnny nang thokpa tawro sia ai shunya ai ge ngam pa do khonara age Johnny du fan chongsilaga Yosana tombigi manakta changsilaga manam sidi minam nami minam sidi yadre Yosana tombidu sauna kunam sina yansila de mosna taani na Henry su changsilai tanja lauraga nang kanano hais minam namida sana tombi ai usarga laiba nang kanano mayamdu ngasaidagi tumina leirambadagi nami minam nami Yosana tombina bodaibo minam namiba minam namisa nang nina Yakrishan su changsilaga yausilai nang nina minam nam lepatsa tasengna but oiriba Yosana tombidu sauningba nuaitaba punsinduna kana nokthorei aibo minam namiba sangra bonam nam nang naso makoi ani ahumdu Yosana tombida onsilaga minam nami haibdagi mayamdu Henry da yengkidre minam nami hairiba asengbu but Yosana tombida oina moina mamit singdu yengnarga leire ngasigi tawriba thabak mayam sida munan amadi muthidi yamna sawuda lore moina hairiba wa amata kanana su khojangdara tabide munana ngasidi aseng but mi kanano khangba tare tana sida thoro Yosana tombeni Henry su chenba yadagum taw Yosana tombi su anidu punna thorami Yosana tombi di ma butni khanna masida sida muktana tawri munana nakhoi changengsi kari tawsige nasana hairo Henry di umang kangle kari hairakadava tawrakadava khanbada talaktuda muthi sauna baba somda matam hendokidore laibungda chatnaba tawse munana nakhoi masen yenghoro asengba kanano haibdo hai tongsang nangna khara yengsilu tongsang di Henry khoini haiba khangba nate changsilaga nakhoi ani kari tawge ja khalo ama Yosana tombina sida laidiba faglangse phawro chatpaduna butni na khangnase Pitru namarak thatlaga nate kaidagi matu yaroi sida leiriba maisa chonglaga chatpa miduna but asengpani ngamdaba miduna mi wahidu tafta mayamdu karisu khandaruba tawdana loina yaraami adubu maru oina but asengbu oiriba Yosana tombi pakhatna karino ne adode kamdawna aikhoina lanthokadaiba madu kaidawnungda khak yaroine Johnina nang mi soidana oiramgani nang thabaksi pangthokpa kire Yosana tombi pakhatna nate ai buni ai kemde kide Yakrishan su mateng pangsilai atu oirate la otana toro makhoina asumna yetnaringai tanja lauraga Johnny du mi puja tawbagi langliba domda fatjanglaka ken thaliba kaidova mayam adu mathang muthalai sida natana leiriba pochai singdu chakhaiba khotkaiba hairuk semiba singkadu mayada thok hapchili mana tawribadu sangmo haina thamlamba puttu praprablai kaina tawrido angambana aibo hatpadare asi hairaga kablai Johnny du pakhatna kina aina nate adudi kanana Torzana ne but amaduna mayamda launaba tawrukpada Johnny na kadar tawrai oi ngaikone asi khara chaw kyam hawgengo amadu peri tawraga kara changi piro ai angambana dandi tawba tare Johnny na nangbu kadaida chatluge amadu su khumlai number 2 tawba te Johnny du mabukta khalai butchisu number 1 2 ga tawboire ngaiko nang angambana dandi piba tare haidane biraniye asuk phattaba angambasi magi mathakta thabak tawsira aikhoini
ꯑꯃꯗꯨꯁꯨ ꯏꯄꯪ ꯄꯪꯈꯩ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯇꯧꯁꯤꯅꯦ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯖꯣꯅꯤꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯦꯟꯔꯤꯅ ꯃꯩꯗꯨ ꯍꯥꯟꯅ ꯆꯣꯡꯂꯝꯃꯤ ꯃꯥꯅ ꯆꯣꯡꯈꯤꯕꯗꯨ ꯎꯕꯗ ꯕꯨꯠ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯏ ꯉꯝꯃꯦ ꯕꯨꯠꯅꯤ ꯍꯥꯏꯅ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯂꯥꯛꯄꯗꯅ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯗꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯈꯩ ꯊꯣꯔꯛꯑꯝꯃꯤ ꯕꯨꯠ ꯆꯤꯟꯗꯣꯡꯕꯤꯗꯨꯗꯤ ꯃꯑꯣꯡꯗꯨꯗ ꯈꯪꯂꯛꯑꯝꯃꯤ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯏ ꯁꯅꯥꯇꯣꯝꯕꯤ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯃꯥꯕꯨ ꯅꯣꯛꯅꯔꯅꯤ ꯈꯟꯅ ꯁꯥꯎꯅꯤꯡꯅ ꯀꯧꯔꯛꯀꯅꯨ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯆꯣꯡꯒꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯒ ꯅꯪꯗꯦ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯗꯨ ꯆꯣꯡꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯉꯝꯕꯩ ꯃꯍꯨꯠꯇ ꯆꯥꯛꯊꯦꯛꯇꯣꯏꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯃꯁꯥꯗꯨ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯕꯨꯠ ꯅꯠꯇꯦ ꯃꯤꯅꯤ ꯍꯥꯏꯅ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯛꯏ ꯆꯤꯟꯗꯣꯡꯕꯤ ꯕꯨꯠꯅꯁꯨ ꯑꯁꯦꯡꯕꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯖꯥꯗꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨꯅ ꯖꯣꯅꯤꯒ ꯕꯨꯠ ꯑꯃꯗꯨꯒꯅ ꯃꯥꯟꯅꯔꯒ ꯀꯟꯅ ꯊꯨꯒꯥꯏꯔꯛꯏ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯨꯊꯤ ꯈꯣꯏꯕꯨ ꯀꯟꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯄꯤꯇ꯭ꯔꯨꯅ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯤꯌꯦ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯕ ꯍꯦꯟꯔꯤꯅ ꯁꯝꯐꯥꯕꯤ ꯅꯪ ꯅꯍꯥꯟꯈꯩ ꯃꯣꯏꯁꯤꯗ ꯂꯩꯗꯣ ꯃꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯝꯇ ꯈꯪꯗꯕ ꯄꯤꯇ꯭ꯔꯨꯅ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯣꯏ ꯂꯥꯏꯕꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ ꯍꯦꯟꯔꯤꯅ ꯑꯗꯨꯗꯤ ꯂꯥꯏꯕꯨꯡꯗ ꯆꯠꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗ ꯂꯩꯍꯧꯕꯁꯤꯡꯗꯨ ꯆꯤꯟꯗꯣꯡꯕꯤ ꯕꯨꯠꯅ ꯂꯣꯏꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯨ ꯍꯨꯞꯂꯒ ꯂꯥꯛꯏ ꯑꯗꯨ ꯎꯕꯗ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯀꯔꯣꯝꯗ ꯆꯦꯟꯒꯅꯤ ꯂꯩꯔꯦ ꯑꯥꯗ ꯇꯥꯟꯅꯋꯣ ꯁꯦꯛꯀꯥꯏꯔꯒ ꯆꯥꯊꯣꯛꯑꯁꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯁꯤꯌꯥ ꯇꯣꯔꯣ ꯑꯩ ꯌꯥꯎꯔꯤꯉꯩꯗ ꯍꯥꯏꯖꯦ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯁꯪꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯝꯗꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯔꯝꯅ ꯑꯣꯏꯔꯒ ꯀꯦꯝꯇ ꯇꯧꯔꯛꯇ꯭ꯔꯦ ꯃꯅꯥ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯎꯆꯦꯛ ꯃꯆꯥ ꯐꯟꯕꯗꯧꯅ ꯐꯠ ꯐꯠ ꯀꯥꯞꯄꯛꯏ ꯑꯣ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯇꯣꯔꯣꯒꯤ ꯂꯥꯏꯕꯛꯁꯤ ꯌꯦꯡꯉꯣꯁꯦ ꯑꯩꯗꯤ ꯀꯥꯎꯋꯦꯕ ꯑꯩꯒꯤ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯍꯦꯟꯔꯤꯅ ꯁꯐꯥꯕꯤ ꯁꯤꯗ ꯂꯥꯎ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯅꯤꯗꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ ꯃꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯃꯨꯅꯥꯟꯗꯨ ꯂꯩꯔꯝꯃꯤ ꯃꯨꯊꯤꯗꯤ ꯂꯩꯔꯝꯗꯦ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯜꯂꯒ ꯑꯀꯟꯕ ꯄꯨꯖꯥ ꯇꯧꯔꯤ ꯍꯦꯟꯔꯤꯅ ꯆꯪꯁꯤꯜꯂꯒ ꯂꯣꯏꯅ ꯊꯨꯒꯥꯏ ꯁꯤꯗ ꯅꯠꯇꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯨꯅꯥꯟꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯃꯨꯅꯥꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯃꯃꯥꯡꯗ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯁꯝꯐꯥꯕꯤ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯑꯩꯒꯤ ꯄꯨꯖꯥ ꯊꯨꯒꯥꯏꯔꯕ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯤꯅ ꯈꯨꯗ ꯀꯨꯜꯂꯒ ꯅꯠꯇꯦ ꯑꯉꯝꯕ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯨꯅꯥꯟ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦ ꯑꯁꯨꯛ ꯋꯥꯕ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯉꯥꯏꯔꯤꯕ ꯃꯍꯩꯁꯤ ꯅꯪꯅ ꯃꯥꯡꯍꯜꯂꯕꯀꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯥꯀꯟꯗꯒꯤ ꯍꯦꯟꯔꯤꯅ ꯍꯩ ꯍꯨꯔꯥꯟꯕ ꯁꯛꯇꯨꯒ ꯏꯕꯨꯡꯉꯣ ꯃꯤꯅꯒ ꯐꯠꯇ꯭ꯔꯤꯕ ꯑꯩꯒꯤ ꯇꯣꯔꯣꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏꯅꯦ ꯃꯨꯅꯥꯟꯗꯨ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯉꯛꯅ ꯑꯣ ꯅꯪ ꯑꯣꯏꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯟꯖꯥꯗꯨꯗ ꯖꯣꯅꯤꯒ ꯕꯨꯠ ꯑꯃꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨ ꯎꯕꯗ ꯃꯨꯅꯥꯟꯗꯨ ꯃꯇꯣꯝꯇ ꯈꯥꯡꯅ ꯅꯣꯛꯂꯛꯏ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯅꯤ ꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯇꯔꯖꯥꯟ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯃꯁꯤꯒꯤ ꯇꯝꯕ ꯅꯨꯄꯥꯁꯦ ꯁꯣꯔ ꯁꯠꯂꯨ ꯖꯣꯅꯤꯗꯨ ꯃꯈꯨꯠꯀ ꯇꯤꯡꯊꯣꯛꯑꯒ ꯇꯧꯔꯛꯏ ꯑꯗꯨ ꯎꯕꯗ ꯃꯥꯒ ꯂꯥꯛꯏꯕ ꯕꯨꯠ ꯑꯃꯗꯨꯅ ꯚꯥꯏ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯃ ꯁꯤꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯥꯏꯅꯦ ꯖꯣꯅꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯨꯅꯥꯟꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯈꯣꯡꯍꯣ ꯃꯈꯨꯠꯍꯣ ꯑꯃꯗꯤ ꯃꯆꯤꯟꯒꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ ꯖꯣꯅꯤꯅ ꯁꯣꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯣ ꯍꯦꯟꯔꯤꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯗꯣꯏꯕ ꯖꯣꯅꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯠꯂꯨꯅꯤꯄꯥ ꯐꯖꯅ ꯇꯌꯥꯏꯁꯨ ꯄꯨꯔꯒ ꯑꯩꯒꯤ ꯋꯥꯒꯅꯨ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅ
ꯂꯥꯂꯛꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯪꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯍꯪꯉꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯌꯦꯀ꯭ꯔꯤꯁꯟ ꯍꯦꯟꯔꯤ ꯃꯁꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯨꯠ ꯑꯃꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯚꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯃꯤꯔꯥꯏꯔꯝꯗꯣꯏꯔꯥ ꯖꯣꯅꯤꯅ ꯃꯥꯏ ꯐ꯭ꯔꯦꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯀꯗꯥꯏꯅꯣ ꯁꯤꯗ ꯃꯤ ꯈꯔ ꯆꯪꯈꯤꯕꯗꯣ ꯖꯣꯅꯤꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯃꯨꯅꯥꯅ ꯎꯞꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯇꯣꯡꯁꯥꯡꯅ ꯅꯈꯣꯏꯅ ꯐꯥꯔꯤꯔꯃꯁꯦ ꯍꯨꯔꯥꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯐꯨꯑꯣ ꯐꯖꯅ ꯕꯨꯠ ꯃꯌꯥꯝꯗꯨꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗꯀꯣ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯁꯦ ꯌꯥꯝ ꯍꯩꯅ ꯑꯩ ꯁꯥꯔꯒ ꯆꯪꯂꯛꯑꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯃꯨꯅꯥꯟ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯗꯨ ꯍꯟꯗꯣꯛꯅꯩ ꯇꯣꯡꯁꯥꯡꯗꯨ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯖꯣꯅꯤꯗ ꯌꯦꯡꯂꯛꯏ ꯉꯁꯥꯏꯗꯒꯤ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯈꯪꯂꯛꯂꯦ ꯖꯣꯅꯤꯅꯤ ꯍꯥꯏꯕ ꯇꯣꯡꯁꯥꯡ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯇꯞꯅ ꯅꯥꯝꯆꯥ ꯖꯣꯅꯤꯗꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗꯀꯣ ꯈꯪꯉꯣꯏꯗ꯭ꯔꯥꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦ ꯂꯥꯎ ꯆꯤꯟꯗꯣꯡꯕꯤ ꯕꯨꯠꯇꯨꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯀꯇꯥ ꯀꯣꯇꯤ ꯊꯤꯔꯒ ꯂꯩꯕ ꯕꯨꯠꯅꯤ ꯖꯣꯅꯤꯒ ꯇꯣꯡꯁꯥꯡꯒ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯆꯤꯡꯅꯈ꯭ꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯖꯣꯅꯤꯕꯨ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ ꯍꯩꯁ ꯁꯤꯗꯤ ꯃꯤꯅꯤꯅꯦ ꯃꯤꯅꯝ ꯅꯝꯃꯤ ꯃꯌꯥꯝꯗꯨ ꯖꯣꯅꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯖꯣꯅꯤ ꯃꯁꯥꯗꯨ ꯄꯥꯈꯠꯂꯦ ꯃꯥꯕꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯖꯣꯅꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯈꯠꯂꯒ ꯌꯦꯡꯉꯤ ꯁꯤꯗꯤ ꯃꯤꯅꯝ ꯅꯠꯇꯦ ꯊꯤꯅꯝꯅꯤ ꯅꯝꯃꯤꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ ꯃꯥꯒꯤ ꯊꯣꯛꯄ ꯊꯤꯅꯝ ꯅꯝꯃꯤ ꯖꯣꯅꯤꯅ ꯊꯤꯅꯝ ꯅꯠꯇꯦ ꯍꯨꯏꯊꯤꯅꯦ ꯆꯤꯟꯗꯣꯡꯕꯤꯗꯨꯅ ꯉꯥꯏꯈꯣꯝꯇ ꯃꯁꯤ ꯕꯨꯠ ꯅꯠꯇꯦ ꯃꯤꯅꯤ ꯖꯣꯅꯤꯗꯨ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ ꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯟꯅꯕ ꯍꯧꯔꯛꯏ ꯃꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯕꯨꯠ ꯑꯄꯪꯕ ꯑꯃꯗꯨꯁꯨ ꯖꯣꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯆꯦꯜꯂꯛꯏ ꯉꯥꯏꯈꯣ ꯚꯥꯏ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯌꯥꯝꯗꯨ ꯉꯁꯥꯏꯒꯩ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯗꯧꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯋꯥ ꯂꯥꯎꯅ ꯑꯣꯝꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯨꯅꯥꯟꯁꯨ ꯃꯌꯥꯝꯗꯨ ꯆꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯁꯤꯗꯩꯗꯤ ꯍꯦꯟꯅꯁꯨ ꯁꯥꯊꯤꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯨꯊꯤꯗꯨ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯥꯅ ꯖꯒꯣꯏ ꯀꯠꯅꯕ ꯇꯧꯔꯛꯄꯗ ꯖꯦꯝꯁꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯨꯊꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥꯐꯝ ꯇꯥꯍꯟꯕ ꯅꯪ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯃꯨꯊꯤꯁꯨ ꯈꯨꯠ ꯍꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯁꯤꯗ ꯅꯠꯇꯅ ꯁꯨꯝ ꯂꯥꯛꯆꯔꯛꯏ ꯃꯨꯊꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯛꯏ ꯖꯦꯝꯁꯄꯨ ꯅꯝꯁꯤꯜꯂꯒ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯈꯩ ꯅꯨꯡꯁꯥ ꯁꯣꯔ ꯁꯠꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯁꯦ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯤꯗꯨꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯄꯒ ꯅ꯭ꯌꯨꯇꯟꯅ ꯂꯨꯆꯤꯡꯂꯒ ꯂꯥꯛꯏ ꯑꯗꯨ ꯎꯕꯗ ꯃꯨꯊꯤꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯟꯅꯕ ꯇꯧꯔꯛꯏ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯇꯨꯡ ꯃꯥꯡ ꯄꯨꯝꯅꯃꯛ ꯊꯥꯆꯤꯟꯈ꯭ꯔꯦ ꯂꯝꯕꯤꯅ ꯂꯩꯇꯕꯒ ꯋꯥꯜ ꯈꯥꯔꯤꯕ ꯑꯗꯨꯒ ꯐꯥꯎꯗꯣꯛꯑꯒ ꯆꯦꯟꯈꯤ ꯃꯌꯥꯝꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯒꯨꯝꯅ ꯉꯛꯇꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯈꯔ ꯑꯃꯅ ꯇꯥꯟꯅꯗꯣꯏꯒꯤ ꯇꯧꯏ ꯅ꯭ꯌꯨꯇꯟꯁꯨ ꯖꯦꯝꯁꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ ꯖꯦꯝꯁ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡꯗꯣ ꯅꯪ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯥꯏꯌꯨꯁꯦ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯍꯧꯔꯒ ꯃꯨꯊꯤꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥꯡꯗ ꯊꯜꯂꯛꯄ ꯃꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯗꯨꯅ ꯊꯅꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯔ ꯑꯃꯗꯤ ꯀꯤꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯇꯥꯟꯅꯔꯛꯏ
ꯁꯨꯝ ꯂꯥꯛꯄꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯦꯜꯂꯛꯄꯗꯨ ꯃꯨꯊꯤꯅ ꯎꯔꯛꯏ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅ ꯀꯩꯅꯣ ꯑꯥꯗ ꯃꯔꯤ ꯃꯔꯤ ꯆꯦꯜꯂꯛꯏꯁꯦ ꯍꯥꯏꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯦꯟꯔꯤ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯌꯦꯀ꯭ꯔꯤꯁꯟ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯀꯅꯥꯅꯣ ꯑꯥꯗ ꯆꯦꯜꯂꯛꯏꯁꯦ ꯇꯨꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯍꯧꯏꯅꯦ ꯑꯁꯤꯕꯨ ꯌꯦꯀ꯭ꯔꯤꯁꯟꯅ ꯈꯔ ꯊꯨꯅ ꯆꯠꯂꯣꯀꯣ ꯑꯃꯨꯛ ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯨ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯨꯊꯤꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯦ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯅꯔꯒ ꯂꯩ ꯃꯨꯊꯤꯁꯨ ꯆꯦꯟꯐꯝ ꯈꯪꯗꯦ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯅꯥꯀꯟ ꯑꯃꯗ ꯑꯗꯨꯒ ꯇꯨꯡꯗꯅ ꯈꯨꯜ ꯃꯤꯌꯥꯝ ꯍꯨꯞꯄꯒ ꯂꯥꯛꯂꯤ ꯑꯃꯗꯁꯨ ꯖꯣꯅꯤꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯜꯂꯛꯄꯅꯤ ꯃꯥꯁꯨ ꯌꯧꯔꯛꯂꯦ ꯅꯤꯄꯥ ꯑꯩ ꯁꯤꯗꯧꯔꯦ ꯅꯤꯄꯥ ꯃꯌꯥꯝꯗꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯄꯗ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝꯗꯨ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯛꯏꯕꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯨꯊꯤꯗꯨ ꯆꯦꯟꯅꯕ ꯇꯧꯔꯛꯄꯗ ꯍꯦꯟꯔꯤ ꯈꯣꯏꯅ ꯐꯥꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯍꯦꯟꯕꯒꯤ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯄꯥꯏꯗꯨꯒꯤ ꯇꯧꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯆꯣꯡꯈꯠꯂꯒ ꯃꯈꯣꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯉꯥꯏꯈꯣ ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯃꯨꯊꯤꯗꯨ ꯁꯥꯎꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯛꯑꯒ ꯁꯝꯐꯥꯕꯤ ꯊꯥꯗꯣ ꯅꯪ ꯑꯩꯒꯤ ꯃꯤ ꯅꯠꯇ꯭ꯔꯥ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛ ꯀꯥꯎꯊꯔꯛꯏ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯣꯡꯅ ꯇꯥꯏ ꯄꯤꯛꯇ꯭ꯔꯨꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯆꯣꯡꯈꯠꯂꯒ ꯇꯥꯟꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯨꯊꯤ ꯅꯣꯛꯂꯒ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯖꯣꯅꯤꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯊꯣꯝꯃꯤ ꯃꯨꯊꯤ ꯌꯥꯝ ꯍꯩꯅ ꯅꯨꯡꯗꯨ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝꯅꯔꯛꯏ ꯄꯥꯟꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯏꯕꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯅ ꯇꯨꯡꯗ ꯌꯦꯡꯊꯈꯩ ꯄꯥꯏꯔꯒ ꯆꯠꯄꯗ ꯎ ꯑꯃꯗ ꯌꯩꯁꯤꯜꯂꯒ ꯇꯥꯔꯛꯏ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯟꯅ ꯄꯨꯟꯈꯤꯕ ꯈꯪꯍꯧꯗꯦ ꯕꯨꯠꯁꯤꯡꯗꯨꯁꯨ ꯑꯣꯝꯁꯤꯜꯂꯛꯏ ꯃꯩꯔꯥ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯠꯅꯔꯒꯦ ꯈꯠꯅꯔꯒꯦ ꯃꯇꯥꯒꯨꯝ ꯂꯥꯎꯈꯣꯡꯗꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯛꯇ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯀꯤꯕ ꯃꯤ ꯈꯔ ꯆꯦꯟꯈ꯭ꯔꯕꯁꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯃꯩꯅꯝ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯤ ꯖꯣꯅꯤꯅ ꯁꯤꯗꯤ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯑꯣꯏꯗꯣꯔꯦ ꯍꯦꯟꯔꯤꯅ ꯀꯛꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯜꯂꯤ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯔꯁꯤꯗ ꯋꯥꯔꯒꯤ ꯀꯣꯛꯀꯁꯨ ꯁꯥꯒꯠꯂꯤꯕ ꯁꯛ ꯕꯨꯠꯁꯤꯡꯗꯨꯁꯨ ꯃꯩꯔꯥ ꯃꯌꯥꯝꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ ꯁꯤꯗ ꯅꯠꯇꯅ ꯇꯨꯡꯗ ꯂꯥꯛꯏꯕ ꯕꯨꯠꯁꯤꯡꯗꯨ ꯉꯥꯏꯈꯣꯝꯗ ꯑꯩꯗꯤ ꯇꯝꯅꯕ ꯌꯥꯎꯖꯗꯦ ꯆꯨꯝꯅ ꯀꯣꯏꯊꯣꯔꯛꯄꯅꯦ ꯑꯃꯅꯁꯨ ꯑꯩꯗꯤ ꯂꯥꯟ ꯌꯥꯎꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯃꯌꯥꯝꯗꯨꯅ ꯍꯥꯠꯂꯣ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯍꯥꯠꯂꯣ ꯅꯨꯃꯤꯠꯁꯤꯗ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯑꯁꯦꯡꯕ ꯈꯪꯂꯛꯂꯦ ꯃꯤꯠꯈꯨ ꯈꯣꯏ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗꯇ ꯍꯟꯖꯤꯟ ꯇꯥꯏꯅꯔꯒ ꯂꯩꯕꯗꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯨꯞꯄꯒ ꯃꯨꯅꯥꯟꯕꯨ ꯐꯥꯔꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯔꯦꯞ ꯂꯧꯅꯈ꯭ꯔꯦ ꯁꯤꯗ ꯅꯠꯇꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯗꯅꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯗꯅꯕ ꯍꯥꯏꯅ ꯃꯔꯩꯗꯨ ꯀꯛꯏ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯈ꯭ꯔꯦ ꯑꯍꯜ ꯈꯔꯅ ꯖꯦꯝꯁꯇ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡꯉꯣ ꯖꯦꯝꯁ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯨꯗꯕꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯇꯣꯝꯕꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯧꯕꯗꯣ ꯂꯩꯔꯅꯨꯀꯣ ꯖꯦꯝꯁ ꯈꯣꯏꯁꯨ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯕ ꯇꯧꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯖꯦꯝꯁ ꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯩꯅ ꯆꯥꯛꯈꯤꯕ ꯌꯨꯝꯗꯨ ꯑꯃꯨꯛꯁꯨ ꯍꯥꯟꯅꯗꯧꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯤ ꯌꯦꯛꯇ꯭ꯔꯤꯁꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯇꯣꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯃꯈꯣꯏꯁꯨ ꯎꯔꯛꯂꯦ ꯃꯤꯠꯈꯨꯅ ꯃꯁꯥ ꯃꯎꯀꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯅ ꯑꯉꯧꯕ ꯑꯁꯦꯡꯕ ꯃꯐꯤ ꯃꯔꯣꯜ ꯂꯩꯇꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯝꯁ ꯈꯣꯏ ꯃꯤꯠꯈꯨ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯣꯏ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯟꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ